Manipur meeyamna nongmada sangdaba yadraba potlam sing truck driver singna leptana pusillakli adubu driver singi nungtigi awaba amadi khudong chadaba sing adumak maiyoknari ngasi maksu lamhangda khongham ba uful marakta sak chaba yauna gari parking tawpam leitabana wana khangni driver singna khudong chadaba asidagi koknaba manpuba gari gi tonganba parking ama jiribam da thamhanningbagi apamba driver singi maikaidigi thamlaki hiramasida SKTV ga akhanaba paudam ama Mamang sahi me gi tang ahum dagi hoduna satharakliba Manipur gi irang asina maram moiraga Manipur gi tangai phadana sangdraba yadraba potlam sing dagi horaga tongan ma potlam kaya ama driver sinaw asina National Highway 37 lambi paring asida ngasi pawba pusinduna lagli haidiwa driver ichinaw sing asina Manipur gi tangai phadaba potlam sing pusilaklabasu driver khara amadi gari khongham leitaba amadi driver ichinaw sing gi toilet matik sana leitabana lamhangda toilet tawba pawba yauri Hiramasigi matangda SKTV News ki akhanaba paudam meeyam nienta FCI gi oiba nataga truck mal puba gari singjigi oiba FCI khattagi nataba driver singjigi parking si khoigi chapchaba parking mafam leitabani khoina lambienda leibagi awaba adagi cha ising thonga chabagi awaba isingi awaba electric awaba mayam ama akhoina thingarkanda laibasi mayamna sigi problem si kitang urkanda akhoi si adi school laiba kholiba singigi yengaga ju kitang thuna thado pinaba mayamgi mafam da haijari union gi site ju haijari khali gi oinadi FCI gi tongana natraga man atai puba singigi gari parking di lay na akhoi gi body gari gi oiba parking di man haptingai gi di lay aduga man hapaba matungda di akhoi gi di the parking laite aduna tanki gi di hek lakpoga moi gi parking lay adumai tawna akhoi gi parking chapjaba ama thambiraga di mayam gi kitang sapgrada ina khalli tanki gari ga akhoi ga sport chatpa matam thaba matam tanki gi kitang heri akhoi gi kitang wali masiju mayam yanarga 50% pubudi hena phagada ina khalli aduga chana thagnaba adigi imung manungi awat apasine na pochai singji driver singsina loina puchala ina jiri dagi maitai driver singji di kangpu pirom de su chatpa ya dabini na jiri line se khaktale akhone chalise aduna sigi awat apa mayam si yengbirakanda mayamna tanki ga body ga si afet yanarga manarap tawna puwa yanana busu khona bi haina aina mayam kanu media gi thongda haijari lambi da line lengwa matamda lengang pukpi dagi na thuro ating bi bau lengeng khalaje sibau sida lengang pukpi dadi oil pump gi lairi asina taba toilet amta laite adagi makha tarapodadi public ki oiba toilet gola thol lairiba soro ating bi lairiba sibau di laite toilet si laitabani na amangdo oina tawi sidai mayamda manam mahadi singba amagi singba problem mayamam ju tholku yai aduna sijo akoi ikai sangoi hangbugi mo amalai driver ni haira kanda tanki driver singi parking matik sana piriba asigumna body truck singi su parking matik sana haibadi toilet amadi ising nungsing matik sana leiba aduba parking ama pibire harakanda chap manaba niengda chap manaba parking thambire harakanda driver singda hojik tunari ba awabagi mathakta locality singna driver singa sina lambi da lengjilakpa gari lengjilakpa sina maram oraga thengnari ba tongan ba awaba amadi phun chen bagi chang helakpa gari jam oi bagi chang helakpa asigum singa sisu khara do su khanthagani haibi hadari Odam Jariba, Wasimala Sakapam, SKTV News, Jiribam District.